Syria Da Thokliba Sectarian class na Maram Oiduna Yamdrabada Meeoi kuntra Sikhre Loinana Meeoi jam HENNA ASOK APAN NANGKHRE Syria City Da Laiba Bedouin Sunni tribe sing amasung Druze Dharma gi minority gi lanmi sing gi marakta violence tholakpadagi Meeoi kya amasung ASOK APAN NANGKHRE Loinana Syria gi Interior Ministry na phongdokibada Yamdrabada Meeoi kuntra Sikhibaga Loinana war monitor ama oidiba Syria gi Observatory for Human Rights na Sikhibagi masing asi kuntra threat sukre haina phongdorakre Haukiba kumza lising ani kunmari ki December da Assad regime collapse tawkibadagi tongan ba minority group singi marakta irang asi haurakibani haidi Syria da anoba Islamic looting ba government ama leibak asigi manungda control tawnaba thabak paikhatli loinana lamdam aduda haujiksu tangdu leitaba phibamda leitri haina mahakna makhatari Thasi ki tarik tara nithoi gi ahing degi tarik tara humdoi fawbada Indian Special Force na chatakiba attack ta lona thingraba lalholup RPK PLA gi lanmi amata ASOK APAN yaukhide haidi lalholup asigi maike digi thadorakpa chirolamada Indian Special Force na drone chamaga yankhairom sejanaduna Nagaland amadi Myanmar gi lona bada lairiba Assam gi lalholup ULFAI gi amadi Manipur gi lalholup PLA gi apunba kemta landa kibagi thodokta lanmi amata ASOK pa laikide haidi attack aduda ULF AI gi looting ba amadi laikide adubu looting ba duna marai ba ki damak laikide bada loop ki maikedi gi awaba phongdorakli chatharakli ba attack adu Indian Army gi proxy war gi saruk amani maduna Manipur amadi Assam gi miyambu namthana ba sinbani Assam amadi Manipur India nate maning makha tamna lairamba laibak amamamni haibasi puwari na mayek seng atakle haiba wafam tirolasna palli